Hauzik channel asida stream tawjariba writer Loya Raj ki Yaroibi hairiba wari asibo yamna nungaina amadi pamna tabiriba nungshiraba listener singi maphamda wafam ama thamjari madudi ngarang thagatkiba episode 48 asi tasengna episode 49 oigadabana marakta episode ama kantho aga thagatchakre aduna ngasi mayamda khudul tamjagadawriba episode asi episode 47 gina makha aduga ngarang thagatkiba episode adugina mamangi wat hoba saruk adu oigadoini haina mayamda jamamnaba leitanaba clarification macha ama pizari matung tarakpada asumna thokhanba asi amukhana yaudanaba hotnajage mayamna warobidanaba haijari adudi mayam wari makha taminarasi Macha nupana magi wallet amadi ghari hangakpaduda mamtana aina upuda thamamage na haridudi purse to mapanda thamamgano haina aina table da thambai haina bi leibaduda kaur yani ai lauthorage inthizana ne lining tho lairim bi khurumaga thora uko asoy ngam yaudana ba hoi mama tung han han duna yenglamlaga imung jangkre makhoisu mangol karaktuna famthai sanana Masakayam olamene thoibase thaina di mayang ikang kibani hojikne hena phajar noisu noire phirol set bachaba na marola ma pakjariba makhoi formal se hikset bagane aidi ichanu pa se hanuba oira boida malin mina di phasaida haiba masasu khunanam phamunga se mathantani loishanjariba hanasu adu gyanta dabadi oideda Rashrina Yaurappaga chak ensang mana thongaga khoi mayam pizarini mathanta ada leibada thongba heiredo utliba hause am hawi aina ne phi amot pa yaubra subi gi yengluba bune street takpa phi roldo marol dani puthorakliba mama nang chahi yamlabani phi ga mata suba yaroina hairiban tanja da dorens imungdagi thoraktuna yaura edana aidi tv yenglingai lakpa uhodredo Tada, hozikta yaurakpani, thoibasu thengnare, yam hongamena hairiba. Mana masida yumda thoglaknaba haibada tadaba mayamse, yararoyanane, MU chattuna VC ga wari sarurin, makhoina namdana hainaraga puraklinine. Migi lamda kayam kuina leiba yane gene. Tombiga ibemaga laisi, cha sema udana. Ado ibema, yaradi ngasisi laikrodana. Tada, Aidi hayeng antana lake, tombi oina thamage. Duty sune ma hayeng jak loibaga dum chachasani. Ima leitraso tombia nangdi layuko. Nahan khaisong tolak panate. Thabak su yam imung semi masing wat panina thabak loishin batappeba. Ai kholayam ta purakti hayeng chatnaba. Ai hayeng lakpada purakke nangi beg tu natro. Mamtana imung se mi watli se Aidi tombi gumba imaw mapami, mahaisu haiba, gyan su yam taba. Pamsaba mayam mapuli taurise. Ichi na panghay haibire. Tombia, manungda chalolo si chango. Ay chakum sa loisengi, ngasay day charibani, murug amuksu, machal amuksu tawbagi. Chango. Haisu haibani. Aidi niya, tombi gumba imaw pami. Thoiba da tagpahawragi, maduna pao kumpang doy mal. Maasu chahidi yaraglabani. Mayam jangduna aphaba mathiba haiduni aikhoi sune tombibu haiba mayam laklibani mana yaba kuba leite hangda hangasu mayum palaroi hairibani adudi phattedana magi su karino madi leiramni tada adubu yengba tabani matam kharadi aikhoi gina sida thabak tawnaba haibada nonjade da khaklibani makhoi gi aningbase niyom chumladi phaido natradi mama mapa oiba aikhoi shi matha ingdana teda Mahana thabaka tawbase aidi pura ngaklibani magi bike tumaga nungshitki mang thana thawbado mitte hekta urini purse to thiba khangdra male thorakpa koba leite tawrise ayongta jangu khige ko nayaga na suga sulakle to ima haima sidala asu ai uraga jangak trese yenguni mase magi di pabung khaktane loina doise tumbasu pabunga na tradiyade Numidangda ma tumkhraga thangto ubagi makeup thorakpadane dadaw manakta thillo na kappada tumbaga yaba nate thilakanda da phadoini masu se
Bubuk laise kaune ishu gi achapot ka mayam leirakhibani. Dado pamde. O ishu pamde ye lauraroi nakhoi adum thamjinjaro ko. Ada sune dadau ude khaktani. Ha pension chatlani haibagi wabasu leitre do masuga loinaba phangani awabasu leiraroi. Chaga lon roi khoi sibo. Lon ba changkhibani machin manao. Hai achauba mamangi se karnat khadu eradine khahaunaba tausiko hayeng hathu gi thabak tu yaroi ko. Akhoi thoibadi university chatkani haina loishin khibani ngahag yau jarurasan. Kadagi khong thangba thoktaba amago khudang ghari do amuk sijeli amuk lauthok sanaduna leirame. Haima hanamuk su chatlamdribo ai phawba phi thadokpa loirame nangbu chatlani haihodaine. Mama ko na chatlasira na khalin. Hai jatra kai hanba honade ngasina ahanba na dro ngahag yau thouro tombi phawba lekni hairini haidi machina thabak mating panghani haibani. Ish ma leibaga iga kai mari leinaradana. Ai so wari ne ai dana sari bani ne aduklu na khallo haide ko kadai manam nambige se nangi perfume atang base kayam nungshige yengi. Mama dupi khangthi thining lak prathoi ba ko ai ri wano duna hangli bani nangi pau khongchan badau na tawba mawong duda ado ai de bidhoida ngak changu gen haige tawbani. Ngasidi khangchat chatning lamdau mali ichase chatlu kaide ichana chatpabu kanana kai haidoino. Mama koidorage aina mangangi khumbana topa arthada aina khumbase nangna atopa arthada laukibagi oiramnida. Mathang thada lepe hai mai luhongbado gi promotion chu phangi hai chak cha se haiba. Na yumgi thodok se kan thoklaga mi gi da chak cha doini ne. Ngasidi mandi ma hayeng lakni haibani aduda pau pirak doiramni baton masing pa se hairap akhoi loin jin baduda. Phai magi baton ibalis to nang sulau ho mado kanarakani. Madugi wakhal leitre na chadi. Haizin nanuda matam la adi thoiba yei thoksi ka haibadane sauning boy kai boy tawdoin. Maduma oidrowanida. Ngai khone he sauri ro nangi dubo mama na nungsidana phagi tawbani ne. Lening tholayambi khurumurage tawbani thengkrani. Migi da chak chadoi oiradine hana haidorakpa kauganu ko hana so hairiduni charaklasune aina amuk inni. Rashrina thoiba kaya ge tema thokadawrabo nangbo. Lening tholayambi hana khurumuge aduga thoani. Nangi cha so hairabane adu thaaga chalo kaisu kuiroi halakpadane nachanupana ningai tawbadu leirakanu ko masi sanapota ngawrabane. Matom toibaginida kayam tangni haige leige dumi daima. Leisanu kharasu leihallu angang nungsiba khanghallu masi. Mangolda mayamdo punna cha thaktuna wari sanari imung anigi mari aduki matik jetli haibagi masakni sanana. Thoiba nangdi 12 hek loibadagi nasaksu uge phangkhidre do sida tamme tarame adugi matungdi sukhang khangkhidre. Sum oidradi na haiba talaba. Nangna oirurido physics ki assistant professor ni haibadaine. Sida sodo dum oikini matam kharadi central oibaduda MU do ina taraba. Ibema sida lakpiyu ga yaba nateda. La isidi mama cha se tombi na lon bane chini khara chamli se mahadi chamtak na thakpani. Thoiba phangjada chakcha dau na muk hari bani ne tapna thao cha leiramkini. Oh, lehori mama. Mashi nupi sigi karan khutase. Ada thadok ning da thado alak pasidane ingaw ngawri oiram. Mama aigi dine karimta khanba nateda. Mama adui nateda. Ada su thadok pa yadaba matang oiba. Aina PhD tawkibado candle se mathakta cha igigino. Matai natraga makhada chakthabagi mahutta haibagi himdo adu oiba. Sadra masu shita tawninge haiba. Magi yengaga aishu leiningba. Candle gi matang natradi yadro nangidubo atopa mayam ama leirisidi marambu chapchabi leibrane. The heated air is less dense than the surrounding cooler air, and so the cooler air squeezes out the hot air, which moves upward. As the hot air moves upward, so does
some of the still burning material resulting in a flame that flickers upward away from gravity. Tu, yam loli se. Nang mapal thorakanu ko, mingonda dumaina ka hairun. Oh, ay napokpa ichane. Makoy na matik chabase, sidagi hena nungayba amta layteda. Pay, thazadaba mina hena may pa ihaybase, matamdugi thoibaga, ngasigi thoibaga, onthok na khetnakre. Oza hayba sinpamse yam limjaningay ni. Tamluba hayruba khudingi, akaknaba mi laytana, mi khudingda takbiba yaba sinpam, yam limjay. Aina pabungda satra satri mayam khomjindun layhale haybagi waroki. Adubu, ay sana oirakanda pabungdagi hena mibu mating pangba ngamba oige haina khaliban. Nangna pukjaba na chase, aigi tung inarisi uridana se. Ho kharada ngaire, aina nahan wai tungan baywa haikibadusu icha thoibana yarakadaba. As, akoy mamaga pabungga siri. Tu, nangidi ase, aigi oihange hairagana ishu shimadi yai. Adusu aingonda yaine. Ay MU chatpa thengani, ngak phambiramu ko ima. Ini kaudongni ne. Hera, inera, imara, iyada yaise. Thamoy sengnabu kauradi minggauna kaidaudoino. Tombia, nangdi tinarakpana manaba oirasu thoibana kharadi halamni. Aduna itai yai haina kauko. Sanana so, simadi ko. Mina ikhoina takpidabrana haina kini. Aikhoishu takpige tawbani. Nangdabida chatkre. Mingo gi wabo, aikhoidine kemte hekaibidi. Ine kaurakanu aigidi, mama sum kauko. Kaurani. Ngasai hek lakpadagi waga matangangdi. Aikhoishida hainadabro nangbo. Keshu tawdeda mama. Saita woiba mama kaurimi. Nakhoibu pokse, kuina phaminaradi kainom tawrani masu. Ibani TV yengu sila. Yengu. Kuina University da famduna leiba ngamlamde. Thengnararoi khankhrabi mahakna mayumda leihobada. Formalities ki matung inna mayamdo. Haifet sakhang mai khangnaramlaga mamanabagi mayumda laami. Loshalo yari, ama hekta selo. Akoy chalusi, chak chadawn. David na, maramdo kaygino haibani. Haying shu chadaw leiri. Ay lakpasu laknaba na haikrabani. Yari, chatta chase, waloy. Mamanaba anido namduna mayumda puraklami. Makhoishu niti leirambaduda amuk hangludrasu paukhum phangjari. Haima, icha ani puna uba phangbasidi nungaine he. Kuirene nakhoina puna lakhidaba. Ima, aidi warouribani. Sina master tamba chakraga hoini maini hairakte. Kona thangda PhD loidore hairakanda khaktani pau phaurakhrisi. David na ngamdi ngamdro thamoido akhoida kemta hairaktrido. Ay punsi yoina di lot kidedana. Masa kanjanaba ngangisi yengoima. Hay, chaka charaga hanko ko haying sungan tana laktauni. Nakhoina jinbidradine upai leite. Nga dungan tana lawra agena tamoda haikrabane aina. Tamodi udine ima. Natay magi mamaga manaw nupigane punna laamba. Mamadi leiba nungairaroi na hankre line gari da hanjage haibane. Ekhoina yadraba. Nang tamo na thinkre. Thinbiba na paida. Oh, gyandare. Noini cha thakadra coffee pambra mayo. Semalaki. Ish, nang na semdong na taba. Kanada semange haiba. Aina semge haiba. Thoiba, mama sembirake. Icha ani na thakningbado kaino hekta hayune. Chawina chara haladong nima. Hoine, chaksu chawne. Kainom su thaksidana. Haina ringai nitiga machega. Tredumada cha cup mari haptuna puthore. Se, makoy hana piyo. Imagina sida leire. Pabungi di hairaktre chathoki baduda. Itaima, masak yam phazathomi. Wakhal ga khangnung nungai bra kaino. Natraga udaba kuirubaira. Nakhoina pangtha thagale. Phazade ko. Saida oiba aishu haige. Satin phazathoi. Thaina de hairadi. Noina thagat piba natana kanana thagat pini. Minaga taradi nokpada loirani. Nokta noksanu. Ai nongmai matundane. Jagoi sahangi. Yetta mukthek, oida mukthek. Smain tawdana. Nangdi moreda leirui haidaine. Kadaida muktarage. David na lamfil gyo si neitay mamadi. Sidaba lening di haida. Moreda chatlaga karbar tawba nungai kaina. Nungai ni, nuing khangda tawba ni. Itay ma, nungdangi chakto moini giso hapiyo ko.
Tombina thongdoine ai awat apa thabak loishini mana hairaroi. Imaugi makhud amuk yengba taredana. Ima mingaudude. Haima imaugi manau nupi se kari haina kaunage. Aina oine ingau ngaureda si matangsidi. Rashrina Tombia nangna waso ngangangdrisina kaigino natai aina chak hapo haise taba natro. Taye je. Nungsibana machin manau ani yumda punna leibase. Ima karambano. Karandi kana oine akhoi bruga tamoga natana nahan kai punna leminabashu nate. Era itay maga nitiga su leirisidi. Ay kado in pamurasi natraga korfu mayam puraisa haipet phengba yarushira. Era bro migam ta nektrabo. Hoi tawse haibai budi akaiba leiteni. Sidaga phambasi yakitabai mawngne. Adai nateda. Niti tapna. Angang kyam chawre lakpa nangde. Chawre da mamaga punna leisa phaminare. Nongma koirake. Noi wari saramuko ay manunggi loishin dodong ta loishilugi. Mapanda mu kaurani natai hek lakpaga. Ay sune ngahak phamaga wari saba yaukiki. Thabaka amata tawraroi. Mamadi tum pathabiyo akhoi sum loishin jage. Amada khakhangi se engoda de hangoi ni de. Ay shu luhong dori mathang thada tare. Barton tarakpa kaunu ko soidrabane handakte. Akhoi batch ki mayam do pulap phugatlaga kaudoin. Laktabashu amte yar. Noi loina honglakpadane akhoi thoibasu khara insiluko. Magi mau lakpani aina ngairibase ngasisu. Tarabana drase. Ai dine lairik laisu haibi thaugalon khangbi. Lapa nakpadudi kashu khande. Loi sureda wahai amana samba yarar. Isam samna hairabadane imau niti gumbi ama pami. Niti nangsu taraba. Imana khangda wari mayam sulaida. Ojikti madu mayam do namthaba yaraban. As yareda thabak tawrasla. Ai talibani ne magise. Nakhoi mari wari saram khoko imasu kai kaino khara loishin birukhi. Rashri matom ta thadokpado nungaite. Maasu ne handakti koi chen chen bada wazarabani. Ma horen wari makha chathasi ko. Hoi hoi chathasi. Aiso chak thongukige ne wari saram. Kain chang chaninge adu khakhairo. Adudi somgi oza sidoina hangodana. Ozabu kain chang chaningba. Pujari na hangiye pakhumam di pibiyudana. Mapanda chari basam taloshilukiki. Nakoi shuthoro ko. Injang hara moira chakrisi yungni. Mashimi she tanara hek inthuba. Nitiya, kai hospital da puri ba hujikpo. Porompata puri. Udaba yam kuire. Thaina wakhra ngangkibado hojikti sungang ngangdibo haiba yarine. Nitiya, tadrabo bro na haise. Taye, ai kai haidoino khangdabagi wa ngangdabani. Imana leho haidana namdana lehelambani. Hojiksu noini wam ta hainadribo. Ma Delhi da laami. Aina Chennai chatpa numita. Lambida sadum thainakri. Aduna so aroiba birthday wish oramgani. Akhoi shu payam da lekhidamni. Maga paw phawna hange na yamdi hotnakibani. Masi so akhoi na sida laisa mana namdana puraini. Yorakpada nang lerambadu da dum paw kumphang. Mana ibu singnaduna matik chaba mi ma oike. Aina isagi nungshiba mirairubagi dandi phangi. Itay mutani ni. Taroida. Mama nung da leramgani. Khangdeda. Ay pura laptop pasungamda mari mata oibanina thodok amada adum su thengnani. Hanagi punsida mukhanjinbadi. Mahidi mahini haiba isinga thawga tinaba khakyaroi. Noini gi wari se kanada su thokta boisanu ko. Chak thankini. Ay thangat pa hauragi nakhoi phamam khoko. Mapanda thabak nomba yaurugi nangsu loisinjar. Chaduri thakpa loisin khuo. Wari makha taba ngamdaduna adumak thorakle thongjin mayada wari taduna leramba RB ga thingjinnage tawi. Ima! Ay moini ko thokena changakbani. Thawain khanganba nate. Ay khangalena haikrabo. Haidrasu khalamadi. Aina khandena haire. Yaroibi. Kay haige. Picture su hojik nena rasi lay behelam. Lay machugi phane phurit amuba yam pakchai. Nanga sai navy blue machugi pen, blue gi shirt, tie check tuga thoke basu yam phasai. Thaina dagi hena phasa thoame.
ꯑꯩꯗꯤ ꯑꯗꯨꯝ ꯐꯖ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤꯅꯣ ꯁꯤꯗ ꯑꯥꯗ ꯑꯗꯨꯝ ꯂꯩꯈꯣ ꯌꯥꯗ꯭ꯔꯣ ꯃꯌꯥꯡ ꯅꯨꯄꯤ ꯂꯧꯔꯒ ड्यूटी चटकेदी लेट्रदना नंग कꯩꯗꯧ लाक्पीरिनो इचेगी मयुमदा थौदोक थोकपगी थबक नंबा लाक्चबनी ऑफसु ले यारोइबे कई हाइगे तमोगी मचाना एंगोंदा पाचा कौई महीकीदी कका थोकपनी होय मिंगनी दो मानरंबे एंगोंदादी चचा कौई अैना नुपी थीरसु मचा हंसुना अैगी नुपीदा ममीचा नत्रगा चचा कौदौनिको अैना युम पालदी अैगी इपुरोइबदा हंसुना कका सोइदना कौगनी अैना नखोइ चेदा इतैमा कौई नंग लौरमसु अदुम इतैमा कौनिको अैना नंगोंदा लेरमसु नखोइ तामोसे अैगिदी इतै अदुम ओइनिको मिंगनी मखोंदौ लेट्रे नंगना दु क्याम किरिदो कैगिनो अै नंगोंदा इतै थोइ अदु ओइरगना नंगना इनाव ओंथोकपदी इतै इनाव याम जाने नखोइ ममादा इने थोए पोक तपसेनसिसे इनेम पोक ओइनबा नखोइ चीगिसु इनेम पोक थोइनि लाकपना यारोइबे कई हाइगे डेविडना आरबे कई हाइगे चाक फजना थोंबा चंगमिको एंसांग मुल्लबो चाबा यारद्रो मपानदा थबक तौनि हारमदाइने लोरे जालो अखोइ सु मनुंगदा फमगा लैयो हाइरो अनीदुगी वहाइदुदा ज्ञान खंगता तारदुना नुपी नुपादु इकाइदुना ममाइदु कोइलै लैदुना खंगलमे लाकपना चखुम करोमदनो नखोइगी ब्रो सोमदा चंगदोब हानगिदो दुमोइरी सुमांगदी सोमदा थोकदोब ओ सोमदा ngakta ngairene ai oine ingau ngauri bro kandise champra panbra yenguse pandragana morigi champra maku dura kaino leiruse mitching bringse bro ai di now ine singaning ai chak thongba changi andak te senki thongu ko natradi chak la mena koi lau lau ni mayam tanaba yare taning di bro na wa lau dina shuk lau dre ndaki matangse wa loire ikoi tung de inar kanu ko nang di chakum den chang semu chu mi yamdi aduna mateng pangna doba yare ba bro khara hairade mama hoi taraga yam phasade mana singkhraba mamtani mama pankhibaduda wari do khangningdana hekta pai thorai ha kaidoba yaure ba loiredana ima masi mi se karan tariba mayumda chak charusena koroga yendoina leiyoi adune ngaktre ima adu nataba atopa ngakpa yawa paw leiradine ima busu khara ngakhaluko ai ngak thangatuna ngakpa yaba mafam leibra na thiba horabani ko loire haisen hai thoiba hobada ngairi ne nangbo